Hi ma'am, good morning. Ayuki angangi tiffin se mini ma'am sidagi agisu blog se haurage adum plain paratha ni aduga ghina mai megi kana tawbi thaw hapte de ghi na tawre ai sidadi ko paratha sidadi refined thaw oiragana ma hawgre aduga ghee na ta butter na oirade dum hawe acha thaw ai se refined thaw loi thokraba ko acha thaw tawadi manam namgane na ghee na tawbane aduga moy ani gi ahanbagi mari khak sembirine aduga alu asumana to dum tan sida pigredi paratha sida pigredi dum charakte moy sina toiba alu gumba hijang sumana kang dum plain oina ngauragane khoi sauce ka khara hapkhredi si charaga lakane ba parudi dum ganna lakpena kasu kaide sonudi pung hum taraga lakpanina ani makai hum ta ma lakpada adan khatang heavy oiba pidraga di nungaite jumdagi de dum chara walaga khar sum chale parudi nangdabagi dum chade madi tap tap na chabagine aduga sumaina ina alu se mai da hape aduga sauce hapaga tasan bire roll oina parudi ani ka chaba ngamagadam nate da sonu da humoina hapchan biraga mangoda di ama madi dum tara ma thoi da halakpanina parudi jumda laga megi khangde soup khangde orange khangde dum chabina kaideba adum ichinaw singnadi haibirakpasu yawi tiffin da komla gum apple gumba ka dum happy baina fruits ambo chawya de angangani makamai toino khangde ai lawira khangde ai chadebagi fruits wa hapuraba adum moi sum halle chada aina phana su ngang cheno kano tawsino thengna lakpanina charaktabado nungaiteba ko aduna fruits po hapurade moi chara atopa ma yaudabadi yade aduga school daisu hojikti kano tawre warning tawre maggi ugi keke su hapaktabaina aduna puri gumba sugumaina roll khara tawba suji khara hauba aduaina ayuki tawse sina se mama obi pura makki makok sabini ko ke gumba khara hapa aduga ngasi adum lenjale suwaina moini ki tiffin se ma pithokre ayuki ngahakidi ko moi chakhara thabaga adum tam tam basira toini sina paru gi hanba paru han cha toini na ingyaina taijawne amuk phamba changreng singa isofa loisalini jongaine ne khai hairak toraina aga sonu mo muk chakhara sonu na hatak matungda muk chatpaina oyo chakare aduga aisu tap na thabak loisalurage aduga ngasidi ayukse chakouba macha kaurayeba ko chakouba macha toini dun aina hai loisal loiraga thabak loisal loira hoji paru su la ko matam yore thabak loisalaga ise yenamga hangamga katang pubiga tawani dum kaino taw chamina na baina ne hangam sidi yamna kaino tawreda liksalle dum cha idi na han eksu sum ise da su ade jumbu da su pigre matungda di kana amodi pidre akhosu mana mani hega di khara hega muk charam chagre aduga ine khatang dum puge to bainda manga tara mari manga mu aduga yenam siga khara lenbirage aisi yenam se lendoktre sidi thadok tasu yani sidi nauna thagi ba jenam ne aduga topa sunda kaino singda leising thadok ta ba yaroi leibak lekta ba thadok tre hojik te khoi ne mongna ine mok chuma su thado e hojik gum thadok da ba leidi thado oina hairi adubu ai leibak lekta ba gi thadok ba ngamda khara sidai lenbirani agi sigi yaram se matau iman mandana oithoki ba ini tube sigada yenam se khara lelaga hangam khatanga puraga purani nga hojik se pung 12 muk tare paru suti asi akoi kumdhagi baga paru laujawrani aduga sonodi konangda laula ani paru di pura chatlani yarada mare phane sum junggi sarga yaudabina ko adum tekhatna di adum laiye adusu yengbaine khara di lenbire aduga hangam kharaga lel he ngam ka se kung kaino tawreda maga leibak su yauda ina khomkat piba ko makhongda ada mayam ichina mayam na adum toina dum hange hangam se kari hapke kari hapte dum sanda de sing chai sida henba ahan bada koi gi kaino hijang napi maku sing do dum hapta gi buduna tawira ka deibadi khangde hapchan gi baduna nei hijang napi maku marang ke hapki badu leibak thadaraga thabani ba tesira Hold me close till I get up.
Time is barely on our side. I don't wanna waste what's left. The storms we chase are leading us, and love is all we'll ever trust. Yeah, no, I don't wanna waste what's left. And on we'll go. Parusu school dagi lobire aduga wari ka hai jongane papa biru thokpirage aduga harau yong chattaba am leiradi ma lujalorba school dai lakwa paru iru thokare inai be papa iru thokpini babu ingbra ingya puri porage mama se next ne khare lepo paru lepo mathak de lepo ding makha lepo duga khare ho jao Fazane, hero male. Nang fajabra. Ngai tang se de yong game sana hori jano ma se ngaoba male bo manga ka hagalak na game sana se de pura ngaoba manjalak to ngaore mobile da. Gari thodu li do bali me ese. Chongre harauri ni chakadabam leiradi bo aju iskun de harakwa sangom pithakwa ga pithakningdre chattore ka daita chatoino chalasi chalasena photo ma nambi ge ka haide post tawgre mokhut ke namjan ge dana photo ma nambi raga dum chana batawra ngasi di sunday ni na sunday he ngasi di wednesday ni me maduna bajar han inam dhani na jang na pe ka laktre blanket na ta lakre blanket oi go je to ngasi di bajar no minina fruits ka se fresh loina fange khara fruits oina pura ga chalani chakhobai jumda iche su law khara iche ga khoi gi family ga saksa ba chatoine ba ko aduga ai khoi se yauraga I video ga de kya la hodre da aduga se khoi ma pa se photo na make group ai na hairaga video mate ga mo oi leire adu khoi ma am se noknari se pot cha loira go ina photo na me na pukham khali oiraga se big thana si ka nango ba saram mani aba ade memory oina ba phane dum phare photo dagi oiram da video mate ka oi leira me aduga amuk chak chana ore khoi puna ma khoi se mi tara mari muk niko me puna saminare aduga cha loiraga sanda tare na khoi se yum da chako ba yumung dagi thogle aduga mame ngasi di bajar no minina bajar khara tawgi se na akhoi se hayeng day 20 da picnic sana ba chakada leba ko ngasi ai ngasi di 18 noire ayeng na 19 aduga 20 kaino kaino ko copy ga pulai ni ong list em da pura ga lai aduga iche susila ai jum da lai ni iche susila ai jum gi as lai se kupa jaman ando iche susila ai da mo gi ten house to bagi loina skin dagi kon dagi kai de loi phanga baina akoi se picnic cha cha pase mitra to mi do mu cha tuine ba ko akoi gi picnic si de pura December last su oi dare suti loina raktore ba ko suti loina leina ba gi day 20 se oina tawre si aga su myam lai koli yengaga sigi chula ka se loba la ko yengaga puga se na aduga iche se lai le cha tak na ba ko na ba ko na tharo ge ko ju chaksa ba jumam da chaksa ba chaloi le aduga lakwa ga koli ke ke wa da pa chula sing yeng ga lakwa na na ando sigi copy se sa copy se da ko gi list sem do ro ko dunia ba se pula ko ne na ke jang na pisu bajar no minina hayeng am le ga hangchi ni na jang na pisu khara leina ra se da na iche susila ai de ki thokle aduga iche susila lei mayam si de lore khupa jamni iche susila gi su hayeng se machanupi gi day 25 se machanupi gi kainum program am lei na hai hauri lei se phoitat khene ai be ni am pamu ye be ko aduga koi se bajar cha iche susila de thokla ga bajar tora bajar de gi mu pochai lei raga pura ga la khara di lei ra khara am lei re khara sida yerum de jang na pe khara di leire hojik pot khara phangak ta ba yaur adu hayeng leire ne aduga aise coffee thakning mandana ko coffee lor bane ing ba se coffee asaba thakninga sangom si su yam kana sa haudare ai coffee ready ore thaurani